Ngara numida wairam phongkiba panam pause adagi maruoiba pau khara khangacharaga myamda khudo tamjigi President rule pamba Congress kamba party lebana makhatana PR adamak lakhini MLA Susindro Manipur myamna state asida popular government ama lehemba pamlagasu President rule pamjaba Congress kamba political party sing lebana Manipur da makhatana adama President rule thamlakhigani haina Khurai Kendra ge MLA El Susindro na Fongdokre Leisangthim Sagai Apamba Lupna Sinduna Ngasi Khurai Sajor Community Hall Pangthokiba Sagai Asigi Afaba Mahiroi Singda Manalan Thopagi Thoramgi Nakal da Paumising na Hang Bawang Amagi Pakumda Mathaki Wafamasi MLA Susindro na Pongdoraduna Mahaknahai Mapung Oina Estate Asida Presidiru Lakraba Matungdana Miamda Presidiru Asibu Pamdaba Sarabasu PR laktingai amadi hek lakhibaga Congress ki lusingba singna phongdokki wafam sing miyamna amuk hanna nainaba mathau tai Manipur da president lakpa matamda Congress ki president oiriba MLA ki Megachandra na BJP ki double engine adu Congress ki Prasestra misal kapadagi engine nama phel oire hana phongdokkibani amadi Congress MP Bimol Akoijam amadi atai Congress lusingba singna Parliament state asida PR thamnaba demand tawkhibani asumna Congress ki leiriba MLA manga asina state asida gilenga intubada achawba thagdang lokhraga ngasina PR gi mayokta leiba amuk sarakpa asi miyamba apangba sibani makhogi asiguma thamoi sengdaba thong kaya asina state asida ngasisu makhatana PR asi lakhibani haiki Congress na Manipur yaunga leiba asigi tunga ba mafamda chatharakliba Voter Adhikar Yatragi matangda paladuna Congress and Sathariba Khongjang asi yamna maram chade Makhoina Khongjang asi state asida sangsindringaida Makhoina handa pangthokiba Lok Sabha mikhalda matau karamna mai paki haiba adu hana nainaba mathau tai Lok Sabha mikhal aduda ching amadi tampaki mafam ayambada Congress na matau karamna vote phangki haibasi miyamna khangnarabani aduda makhogi asoiba adu hana semdokpa mathau tai haiba wafam MLA El Susindro na Fongdoki Makatarakpa Pauda Aina Maheli Chatpa Mina Yambana Manipur Chokhatpa Ngamdabani Ibobi Haurakliba Mirolda Education gi Mangal Ningthina Piba Ngamdrabadi Khunai asi Mangda Chakhatpa Ngamloi Bimol Aina Maheli Haina Chatpa Mishingna Yambana Manipur Chokhatpa Ngamdribani Isagi Thabakte Hena Mai Onsinduna Hena Chokhatpa State ama oina bahona minasi haina CL Pilusing Bahanigi Chief Minister Okram Ibobina Fongdokre Lamphana Laiva Indian Medical Association Imagi Auditorium Dangasi Pangthoki Ba Hamba State Level Essay Competition Lising Aniga Sumna Kunga Mangagi Makong Mathang Takaraba Mahiroi Sing the Manapi Duna Pungning Thogapagi Tharamda Athoba Mingthol Oina Saruk Yakiba O Ibobina Mathaki Wafamasi Fongdokibane Essay Competition Adu Office of the Member of Parliament Lok Sabha in Manipur na Sinduna, the role of legislator in technique the president crisis and drafting a new Manipur hybrid team the Pangthokpani. Lok Sabha gi MP Bimol Akoijamna Tharam Mapu Odina Pangthokiba Manalan Thopagi Tharam Aduda Impha Review of Art and Politics ki Editor Pradeep Phangjobam Sahittya Academy Awardee Sarachandra Thiyam Dice members in Oina Saruk Yaki O Ibobina Makataraduna Hai, Aikoi Mioibana Aina Mahele Haiba Wakal the Mang Taduna, Zalabadi Taba Amatauba Matamda, Kaidonunda Mai Papangamloi, Sokapa Station the Masana Togada Batabakta, Hena Mai Onsinduna, Hena Kumang Toksinkre, Adobo Manipur the day, Amana Tauba Tabak Amana Yingsinduna, Sokapagi Tak Maning Halakli, Asigumba Apipa Wakalola Sitadoktuna, Matam Yoeba Taudo Wato Kayatolapa Matamda, Mai Pakna Pangthopa Ngamnaba Hotnabaromda Mai Onshinchi Laiba Asigi citizen ama oirabadi Constitution na piriba isagi hak khangbada natana duty singsu mapung phana pangthokadabani matam aduda chawkhapa laiba ama oiba ngamgani haba wafam thamki lamdam asigi sahi ani halaklaba irang ase kasi phaba center laingang waroshin ama purakpa karigi ngamdabano pikharaba Manipur state asida tholibi irang ase Matam Kuini Loshindana, Lady Basi Kari Aromba Agenda Laibage, Miamgi Chingnaba ko Onduna Tolibi Ranga Shigi Waroshin, Ama Atupa Matam na Pur Anava Center Langana, Hona Haningbagi Apamba Tamduna,
Manipur lengaki maikedagisu asengba amadi achumbada yumpham oiduna akhang ahising tanaraga crisis asi losinaba thamoisingna hotnaminaba mathau tai haba wafamsu o ibobina thamki Tharam mapuge warolda Lok Sabha gi MP Dr. Angamja Bimol Akoijamna hai education sector da chakhanaba emben oina tawduna hagolagriba mirolda education gi mangal ningthina pi bangamdragade khunai asi mangda chakhapa ngamloi Bimol Akoijamna makhatara dun hai Chainana malemda mangjil thana chakhapa leba ama oirakliba asi haukiba sai kolomgi mamangdagi makhoigi education policy semdoktuna afaba university kaya tholakpadagini leba asida education sector da ohongba ama puraknaba honabada sel yamna emben tawbada natana policy mapungphana implement tawba amadi afaba makhalgi leader tholakpa mathautai hana leramba asoiba singchom thopagi mahutta ngaihak ki yanaba chalabadi education sector chakhwapa ngamloi hainasu MP Bimol Akoijamna makhatana phongdokhi makhatara popauda PM gi Independence Day speech ta Manipur pen kidrei leba asigi humdraga mapal suba India gi ningtam namitta Red Fort minute chamaga subna ohum sangba wafam phongdokhiba aduda Manipur gi sahi ani helaklaba irang asigi matangda wafam machet amata palamkhide Prime Minister na tongan bahiram singda economic goal amasung Bangladesh Bharat ki wafam dagi hauraga natural calamities amasung defense operation gi wafam yauna phongdokhiba aduda Manipur da sahi ani hena chatharaklaba Manipur gi irang gi matangda wafam ama phawba phongdokhide kumja lising aniga subna kun gomdagi me ahumdagi hauraga chatharakhiba irang asi sahi ani helaklabani irang asi hek haurakpadagi haujik phawbada miyoi lesing humdra hena mayum maike leitabo hele amasung miyoi chani humpu hena sian kravani humanitarian crisis asi leptada hengal aglabasu Manipur miyam gi awabadi hauji sinung bidana leiri amasung tasinadana leiri makha tarakpa pauda Arambai Tengol na buffer zolan silakpa laibak thibani kotu Arambai Tengol gi member sing na tha sigi taraga mari gi ayukta si zolan kolda sangsilakhiba thong adubo Committee on Tribal Unity kotu na akan mamongda yaningda ba phongdarakle kotu gi chol amada 80 gi member sing na full uniform da micham chaduna chanung maitei khuldagi kuki gi area da buffer zolan silakhi mising aduna monsong kaya sengdorakpana chingba chathaki Manak nakpada Central Armed Police Forcing lairabasu thong asi chatharakhibani haide security personnel singna buffer zone lana changsilakhiba sing adu thingbagi mohuta bar wire khaduna buffer gate oheliba sing adu lokthopagi video clip amasu viral chakhi Independence Day gi mangoinana kuki jo kanglup aramba mongda pauthoknabagi pandamda kuki singi balance volunteers singna retreat tawrakpagi mongda thong adu atamna chathakibani Maite separatist singnadi Manipur bo India gi union da punbada merge tawbagi wafam yaningda utuna laidi haide India gi maning tambaleba uhennaba khulai paiduna lal tawriba kangu kharaga India government ga wari sanariba si matau karamna no hainasu kotuna hanglakli chanungda leiriba CRPF personnel singbo haujik thogliba conflict asigi mawong matau khangangadabani lonina commanding officer da su Transnationalities militant amasung masagi lam ngaksariba balance volunteer anigi neutrality ngaknaba khangangadabani haide chanung maitai kholdagi miyamna makhogi buffer zone gi manungda leiba saruki labokta law uba amasung uyanbada akaiba leite aduba aikhogi lamda changchilaklabadi mathau taba action lakhoikani machida tholapa afa fata punama kotu natraga balance volunteer singna puroi haide makhatara papauda Indigo Flight ama atoppa flight ka thengjinge tawrure Assam gi minister siningchite hingaure Dibrugarh dagi pairakhiba Indigo Flight ama Guwahati gi Lokpriya Gopinath Bodroro International Airport ta landing tawnaba paitharakpada runway da hanana flight ama lerambadagi thengjinge tawrure flight aduda tonglapa Assam gi minister Bimma Bora kaya yauna passenger kaya siningchite hingaure makhatara papauda Junta gi Airstrike ta KNDF yauna lanmi kaya asi ana yaukhrei Myanmar da matam kaya gi mamangdagi military junta ke mayokta tokhai taba pamba kuki meton sing apunba khopu singna akamala lau chathaduna junta gi stronghold oiba mafam kaya khudum chaluraba matungda military junta na action torakpadagi KNDF ki lanmi singi maikeda amang ata kaya mayoknarei press na phangba pawgi source amana
Kachin State Lanjempham oiriba Section Health Laskya Hospital Mauje area of Pa Chanjang Township ta bombing satharakpada KNDF ki miyoi kaya asi ana nangbaga loinana aso apanangkre haide